ngasi phongiba tongan tongan Manipuri siphongsinga masum thokhiba thawdok wathoksingi maruoiba ipausing khongacharakana Manipur top channel gi maikaidigi mayamda share tawjage ahanbada Yamben Biren amasum narengmum samarjit gi mathakta NIA na charge thangatkhre English singaniga taraga mapana Manipur government in exiles launch tawkiba amasum Manipur bu India dagi maning tamle haina lakthokiba Manipur dagi Separative ki lusingba anigi mathakta ngasi National Investigation Agency NIA na charge thangatkhre hain official singna phongdokre Manipur gi Separative lusingba ani Yambem Biren amasum narengmam samarjit singa ani ke mathakna charge thangatpada natana makoiga loinaba narengmam bisorje singa elangbam brojen singa amasum akoijam Deepa Ananda gi mathakta su charge thangatkhre English singaniga taraga mapanda London na pangthokiba press conference amada Manipur State Council gi Chief Minister ni haina claim tawkiba Yambem Biren amasu Manipur State Council gi Minister of External Affairs and Defense ni haina claim tawkiba Narengbam Samarjit Singana Manipur gi Maharaja gi mohut sinduna di Manipur State Council haiba government in exile asi launch tawre haina permission gi mamangda laukthokibani Official singna phongdorakpada mi manga Indian Penal Code amasum Unlawful Activities Prevention Act ki makada charge tawre charge asi ngasi lamphel da leiba NIA gi special court amada file tawkhibani Manipur gi Imphal West District ki manung da leiba lamphel police station English singani ga taraga mapani October 13 da file tawkhiba case asi Manipur bu India dagi maning tamle haina laukthokiba amasung masana masabu Manipur State Council gi External Affairs and Defense Minister ni haijaba Narengmam Samarjit Singa amasum Chief Minister ni haiba Yambem Birena London da Manipur State Council sem laida lauthokiba aduga mari laidana ni haina Investigation Agency NIA gi official singna phongdokhi Salai Group of Companies amasum Smart Society gi Chairman amasum Managing Director oiba Narengmam Samarjit Singa na Elangmam Brojendro amasum Deepa Ananda ga lautunaraga miyamda sahi amada sada kunthraga taruki senpham pigani haiduna miyamda namthak taruga Salai Group amasum Smart Society na masing yamlaba senpham sing karigumba makhal amatagi legal authority yaudana deposit tahonki haina official singna haiki aina yadaba mawongda khomgatkiba senpham sing adu Narengmam Samarjit Singa amasum maka Loina Ribasing aduna Salai Group amasum Smart Society hairiba tongan company singi khutangda lana sijinabani lana sijinariba senpham sing aduna Manipur bu Indian Union dagi maning tamle amasum Manipur State Council semle haba aina yadaba thabak singda sijinaki masigi mathakta Manipur State Council gi army da senpham sing thadaki makhatana case asigi matangnasu Thijin bagi thabak sathari haidena supaw sina makhatana phongdorakli makha satharakpoina atopa pawamana ROP ga mari lainaba thaurang lokhatrabadi thabak leplagani tare suba ROP satnabaga mari lainana taliba demand ga mari lainana numit mari ni gi manungna matik saba thabak lokhataba tarabadi March 18 dagi April mari fawa academic activity punamak leplagani haina Teacher Association Zenims na thadorakpa sirol amana phongdorakli Serol asina hai Zenims ki conference hall ngasi Professor Rajendra Thangjamna mayai tangba lauduna Teacher Association Zenims amasum Association for all non-teaching staff ki mifam pangthoktuna tungan warep kya laure Zenims tatare suba ROP satnabagi matangna Manipur lengaki Chief Secretary na numit samani gi manungda mathau taba thabak paikhatlagani haina thajaba pikhrabasu hauzik fawo tumina laisin kibagi matangda association anina baru oiba warep ahum daure warep singanduni numit marini gi manungda tare suba ROP ga mari lainana mathau taba thabak paikhatnabagi matam piba March 18 dagi April mari faw academy activity punamak lepa amasum makha taba hena kanba khongjang sangsinabagi matangna warep launaba Teacher Association amasum Association for all non-teaching staff ta sinaba haibasini hairenasu pawmana makha tari makha tarakpoina Manipur gi wangmana thokpa maruiba paw khara COVID-19 gi case masing lepa leitan hengalaglabadi mafam khara da lockdown laukthokadauri Maharashtra gi Health Minister Rajesh Topena state aduda amuk hana lockdown thamba pamdrabadi miyamna COVID-19 laina laisat ka mari lainana CM ki basana kalon singa na sana bakhangalagli Maharashtra ki Chief Minister Uddhav Thackeray na su state adugi tongan mafam khara da COVID-19 gi case lepa laitana hengalagni ba aduna maram oiraga
total lockdown thamaningbagi apama phongdorakre haini health minister asina miyamna phongdorakhibaga loinana among hana state aduda lockdown thamba pamdrabadi covid 19 laina laisa sandokpa thingnaba honabada miyamna asawa thodang nofam thoi state asida haujuk oirangliba phibam asiga loinana mahakna numit ninigi mamangda state minister ga unaduna kumna khanakre maduda state minister na phongdokhibagi matungina lagliba numit kharani asida state asida covid ki anova case lising kunga manga dagi kunthra phawba numit khudingi thengnarabadi akhanaba khongthang khara paikhatpa mathau taragari karigumba lepa leitana hengalaklabadi ka hena hengalakliba mafamsing adu khandoklaga tangai fadana lockdown thamjinana khangalakre hairi baramaduna state asigi miyamna amuk hana lockdown thamjilaktanaba honagadabani miyamna covid 19 protocol sing maru oina face mask upa hand sanitizer sizinaba amadi physical distancing maintain taunaba appeal tarakli Maharashtra government khaktana covid 19 laina la thingma ngamloi habisi miyamna hena khangnarabu wafamni maramaduna miyamna government ki khongthangna mateng pangadabani haidenesu pawsinasu makhatana phongdorakli atopa yamna lebak thiba pawmana Nagaland miyo hum nungmaina kaptuna halamigi mayokta ban kaukhre Nagaland gi parent district ki manung sanba lamhai namdi gi area da masakhangdaba khulai paiba miyoi khrana mara laijadaba miyo hum nungmaina kaptuna halamba adubu yaningdaba phongdoktuna civil society organization singna parent district ban lauthokre thaudo do hokibani thokaba numiki numidang wairam pung mangarum tarakpada thokibani lamhai namdi da leiba masagi dukan thabak tawduna leiringade sakhangdaba miyoi singadu laklaga makhoi ahum nongmaina kaptuna halamkhibani makhoi ahum ge asiba hakchang adu khunja singna thengnarakibani khungang adu da leiba yum kharaga loinana gari kya sakhangdaba khulai paiba miyoi singaduna mai thadoklamkhi amaromda Nagaland Zeliang People Organization ge president KB Pelina parent district kauriba ban asi organization asina mapung phana sawali ban manung de school sing business sector sing amasung parent district laidiba office khudingma thong longani laibak thiba thaudo aduga mari lainana Zaluki da miyam pullaba matung asiba haksang sing adu puduna rally amasung pangthokani hairi miyad adugi matana police na case ma register tawhibuga loinana thijinbagi thabak sathaba hokre hairian su pawsina makhatana su phongdorakli Loshilakpoina Paukhra Namo Yenmen that Sona Kiba Lal the Angang Lishing and Nigasahum Hen Siki at agency. How Kiba say Taruram Subna Yenmen that Iran Sawatpa How Ti Rebel Amadi International na recognized of a government ki Marakta Sona Duna Lakiba Lala Sida Angang Lishing and Niga Sahum Hen Siki Haina official source among the phone clip at agency Save the children you make a P Kiba report high ribadi Yenmen da sahi taruk rom subna sokna kiba lala sida si kiba civilian singi saruk nipan thopagi amade angang singna oidi English singa niga taraga nipan dagi English singa niga kun phawpagi marakta angang singa niga chahum phena sikre adumainama hairib angang singa sidagi helambasu yana laidi haidi Yenmen da angang singna laidi ba phiba masi yamna akibagi masak oi nungti numi khudingi oina angang singna misimina nangli haukiba sahi taruki matamasida angang singna Loishinba Naidraba Awana is I think my Maduna Lakli, Saliba Tasi Kaktada, Angang Nipan Siki Duga Kuntragum Dina Asu Apandanki, Yenmena UNICEF ki representative Oidiba, Philippe Duamelena Hakibada, Type Amadi Hodaida, province Kiada Angang Oidiba Kiana Bisimina Nangli, had a spouse the Makatanas from directly.